MSTV Mieng Tabiri Basingbu Nomaitem Kazalna Kurumjari. Housing until Yoga Pau Pizari. Maitai Bu Indian Constitution Ngaklau Piduna Saddle Trap listed Chalhanduna Tung Koiba, Afaba Manipur Ama Tamhauna Bagi Kongjang Saru Ama Oina, Mass Miscall Campaign for Inclusion of Maitai in Saddle Trap List of Indian Constitution Campaign Asida, Lamdamasigi Miamna Saru Yabiduna Tamliba Target, Yohan Bagaluina ST status, Pangnaba Chancellor Libasida, Equipuna Hotna Ministry Haina, Maitai Trap Union MMTU na Fondorakli. Hiramasiga Marilena Nangasi, Swabam Lekai, Wangkai Kunauda Leba, Maitai Trap Union MMTU gi Officer, Kanglepakan Balup, KKL, Wal Maitai Council, WMC, Salaikan Balup, SKL Amadi, Saddle Trap Demand Committee Manipur, STDC, Gapunna Pangtopa Paugi Mifam Amada, Maitai Trap Union MMTU gi Secretary Administration, Mutum Churamani Nahai, Chatliba Tha Sigi Kundagi Hauduna December Kun Fauba Tha Ama Chupna Sathaga Mass Miscall Campaign gi Manungda Miamna Poster Campaign da Yauriba number S732042511 asida Miscall Piduna Saru Yabiyo Miscall Piba Loiraba Tungda Leifam Mingna Chingba Hangbagi message ama Lakani Maduda Miamna Mensinduna Tazimbiyo Campaign asida Mioi Lak Manga Henbana Saru Yaduna Maitai Bu ST lista Chanduna ST gi Fangfam Thokpa Haksing Handaki Matang asida Sungsoi Soidana Fangnaba Hotnasi Loidana Chapchana ST list status Pangani Haibagi Tazaba Chapchana Lehaina Fongdoki all records in Jacoya Legani, Maduna, again. Center da Naga, Koi Niam Stega, Koi ST, such another machine, Niam Kaya, walked away, and influence by Malaya, Kangan, Aduna, Koi Hadaki. Ask for mass, wishful captaincy, another Honda, Choba, Niam support, Aduga, financial involvement, Niam, Mamma Changi, or little book. Pagong adunda Kandaruke, Marambi, Mase, Akodi, Mironi, Damatani, Nipon Grimanga, Wasita Sunshine Swidana, Amamating Bakan, like Kushona, Nas Mishpur Captains, my Bakan, Wapams, taking a degree, comes again. Paugi Mifama Duda Saru Yakiba, KKL Secretary, Namkai Luang Nahai, Maitai Haiba Furup Asigi Puwari Tha Wang na Leiravasu, Hauziti Iram Damasida, Furup Asi, Aduki Mati Kudong Tiningai Fibam Amada, Leirakpadagi Kupna Kanan in Erba Matunda, Tungi, Lakadaba Mirror Sing Asi, Kandabaya de Haibagi Firip Ama Lauduna Indian Constitution gi, Este Lista Chalhanduna Constitution Piriba, Safeguard Asi Laudabaya de Haibagi Pandam da Masigi Kongjang Asi, Sansilapani. Maramasana Lamdam Asida Leiriba Club Organization Ahal Angang Kaktana Mapariba, Maru Oina Naha Singna Achoba Taudang Lobiduna, Campaign Asida Saru Yabagaluina Tunangchak Kanaba Hotna Bada Amato in Hotna Minasi Haiki. Lamdam Asida Leiriba Koiki Club, Marapai Organization, I think local body sing, Lady Mipu Pudimanga, I will miss Kolasi, I am Mukasu Dead in Singake, Laiba, November Gitang Kundakina, December Gitang Kun Hobi Manunga. Chathabadoba Hariba Mass School Program Chida, Lekai the Lebiriba, Dumdum the Lebiriba, Nahal Bagina, Han Goyamana, Haribo Program, Shway, Sharuka view, come the Valley Ragasu, sing the Valletana, Haribo Organization, Singha, Kateto Vilaga, Haribo Program, Shway the Monkey, upon a Tanzari target, La Mangasi, Yona Bugina Mata, one of the Puna Matimba, you have a sea organization, Marigi Makati, Miami. Manipur Lengak Central Government ka pullaga athubada Manipurda hauzik thokliba irang asilwa senbiduna normal se puraknaba hotnabaga loinana miyamgi ihul khangna yalomi maitai bo ST lista yahonnaba pakhafam thokpa thabak pakhapiyu amadi mathau taba recommendation athubada Central Government ta thabinaba hotnabiyu haina Saddle Trap Demand Committee of Manipur STDC M gi chairwal amana phongdorakli ngase STDC M gi Publicity Secretary na Thorak Chairwal Amana Hai, Manipur da Thokliba Irang Asida Imaleba Kan Nabagi Landfam da Tawaina Ponta or Kravasing Amadi, Maru Eba Taudang Lauriba Irecha Singi Mafam da STDCM na Ikakum number Utli, Me Ahum da Irang Asi Hawa Kraba Matung Me Kumathoida Pangtokiba
ST demand gi consultative mifam amada irang asi laksinduna normal sida hanjalaknaba hotnabana ahanba or maru eba khongthang oibana ST gi khongjangsu matam kharadang tapthanaba ngapigani matam kharadang tapthabana chungani thambirambagi matung inna tapthaduna lakli hauzik fibam khara safarabana apunba manipur gi saktam kanbaga loinana maitai su kandaba yadabana makha kari khongthang lakhoi kadage khananaba thasige lakliba tang kulumdoida close door consultative meeting ama pangthoklagani hari Manipur Youth and Students Union gi anusuba mapokumon ngasi kaibi sanapata leiba Yaibilan Children Home da pangthokre Tharamadu da MYSU gi President Wahengbam Tanuchanu MYSU gi Advisor Mayengbam Amutombi Cultural Activist Nongthomam Navakanta Sanalaiba Pausegi Publication Head Thangjam Udoi Luwang na singba saru yaki Tharam aduda Children Home aduda tengbang potlam piki Tharam ga mai leinana Wahengbam Tanuchanu na phongdokhibada Manipur Youth and Students Union na Manipur gi apunba saktam kannaba angamba thodang loduna lakli May ahumdagi hauduna sa tharakliba irang asina Manipur bu thugay na bahonnarakliba asi lub asina chapchana mayok na gani haiki Punba thungmana na sakop nabi pandamda khongthang sitakna education sector da hin bing sangzabaga loinana khwaigi sotharaba lamdamsi angangsi khangatsaduna government ki school amadi lana school da free of cost da mahitam na bahona bala mateng pangna lakli tungda su pangki gani Haukiba Methar Dagi Landam set Holiba Hinsaya Irang Asiga May Lenena Tungan ba relief games in Amadi Land Hamdalari ba Imaisa Isinausinda Angamba Mating Pangduna Yunina Nasifaho Laki Doinana Aikoi Landam still label Lanai Lupsing Imamaira Public Organization Kudimagna Aigi aning apa matung na thamlaga aikoi amatoiba konfam da amatoiba agenda da sangsi ministry highway wakhalonda poster campaign one voice one Manipur poster campaign union sina hogdosu duna lakli loinana aikoi gi apun basaktam Manipur gi apun basaktam thugaina ba kaina ba silak kudimaki mayokta konfam sina Manipur Youth and Students Union la lan thingna na ba mayok na ba tam supada konfam sina lep tuna same sadune leiri Aikoi iram da Manipur kundaminari ba purup sing nusisana na himinasi amana amagi ari arita tathok sin mateng pangna duna himinasi har nusisana himinasi haza boloina na aikoi damdam sta purukan naibi wakan thadutna apun Manipur saktam ngakminasi kaminasi haiduna mipum khidimakta Education Minister T.S. Basanto Kumar gi mieng makhada Peace Committee Nambol SC na chalaiduna hangliba Utlaw Sai Complex Relief Camp ta leriba email singda Minister Basanto Kumar na email amamda lupa listing amamam pikhibaga loinana jumbo box sol amadi ningthamgi firo sing asi yenthokre Manipur government na awaba taraba singda matam gi oiba mateng pangduna lakpagi saruk ama oina ngasisu district administration Bisnupur gi khuthangda mateng sing asi yenthokibani Mateng yenthokpa aduda ADM Bisnupur S Bobby Sharma ZEO Bisnupur N Chingkai BDO Nambol KS Renuka amadi SDO Nambol SK Tongbram su saruk yaki Ngasi Wangjing Kondomopi Sports Complex manungda hangliba relief camp ta leiba email singda ningthamtha changlakpaga iroinina jacket marifu thongju kendra relief camp community gi volunteer singna chahi 15 dagi kungi manungda leiba angang singda pikre Matang asida nungthulgi pau sandok sabalo shinjari image TV mieng tabiri basingbu amuka na khurumjari